Nabs War on Drugs 2.0 की manung channa chathaba drive amada Bisnupur district ke Kwakta bazar dagi lona thinkraba lalhawlob Cookie Liberation Army KLA ki Cadre ama heroin powder number 4 kg amaga gram chahum gahumdra mga fagat pangamkray faraba miyo edudi Chandel district ki Chakpi Karong subdivision ki manung channa laiba El Chalmol village agi housing na Churachandpur district ki Wazing village laiba Lunthanglen Tauthang Chahinifu apok palay kidraba Thongpao Tauthongni Nab ki team amana Kwakta bazar dagi khudak ki oiba chat awok sing check tawbagi thabak chathabada Lunthanglen Tauthangna thaurakpa Maruti Suzuki Swift car registration number AS01DP 7348 asi chingnaningai oiba mong da lakpadagi khamduna check tawrubada heroin powder number 4 chawrakna kg amaga gram chahumga humdra manga oigadaba asi tuwan ba soap case samaga tara da haplaga yauramba thengna khibani Lunthanglen Tauthangdagi mobile handset amasu fagat pangamle haidi loinana makhata na wahang pahong chathabada mahakasi lona thinkraba lalhawlob Cookie Liberation Army KLA gi Cadre ni haibasu khangbangamle faraba Lunthanglen Tauthangi mathakta na police station na case ama register tawkre hairi